Loyalam E-PAO tabi Bakutimapu Hitrang Susmitana Namitangi Pau Pizari Ahan Bidak Matu headline. Mathau Ningthina Pangthopa Army, AR, CRPF, BSF, District Police Unit Singda Governor Gi Citation Sing Kusina Kray. Naga Peace and Solidarity Committee na Mau Pongmai Baptist Church da Lungai ni Thoram Pangthokray. Manipurda PR Thamjinliba CPM Amasung Home Ministergi Khwaidagi Achouba Asoibani haina Gourav Gogoi na phongdokray. Pau Sangona Pijari Mathau Ningthina Pangthopa Army, AR, CRPF, BSF, District Police Unit Singda Governor Gi Citation Sing Kusina Kray. Ngasi Ras Bhavan Imphal gi Darbar Hall da Pangthopa Annual Investiture Ceremony for the Governor's Unit Citation Sing Ani Kun Mga Pangthokna Manipurgi Governor Kumar Vallana Mathau Ningthina Pangthopa Army, Assam Rifles, CRPF, BSF Unit, District Police Unit Singda Manipurda Kathokpa Amagalwana Mathau Ningthina Pangthokpa Gidamak Governor Gi Citation Sing Yanthoki. Thoram atuda wangangladuna Governor Kumar Vallana uniform da leriba nupa nupi sing lebak asigi law and order amadi state asigi miyam gi punsi amasung lanthum ngakna bo hona bada kathokpa amagallenana lawkhiba thodang singbu singthaki. Mahakna hai ngasi pangtholiba thoram asi maru aina uniform da leriba forcing amasung unit singna thona fana lebak asida natana Manipur state asibu ngaktuna matam-matamgi oina tholariba pamdaba thodok singda mangjil thaduna makhoi duty sing pangthokiba adubu singthabagi thoram amani. Governor na makha taraduna hai aikhoi gi sovereignty ngakna amasung santi oina tangdu leitana lehenaba honaba amadi miyam gi punsi kanba amasung lanthum ngakpada security forcing gi achouba thodang lei. Maram asina security forcing na thona fana ka tholiba thodang asi lebak miyam na apenba pokhanba su darkar lei haina phongtokhi. Ngasigi thoram aduda Governor's Unit Citation Sing Nifutaruk Suba, Taramapan Suba, Nipan Suba, Assam Rifles, Manga Suba, Sikh Regiment, Chamaga, Humpumanga Suba, Infantry Battalion, Marfuta Red Suba Battalion CRPF, Kunmathoi Suba BSF Battalion, Thaubal, Bisnupur, Amasung Kangpopi District Police Sing Amadi, CID Crime Branch Kusinaki. Naga Peace and Solidarity Committee na Mau Pongmai Baptist Church da Lungai ni Thoram Pangthokray. Naga Peace and Solidarity Committee Langol na senduna luingai ni lisingani kunmanga Naga Sit Showing Festival gi Thoram Langol da leba Mau Pongmai Baptist Church da Pangthokray. Thoram aduda MLA L Susindro, IGP Dr. IK Muiva amadi Naga gi tongan-tongan ba puruk ki luchingba singna mithunglen sing oina saruyakhi. Thoram adu maring furuki miyo singna maiba chingduna asengba mai hauduna haudokhi. Lonana tongan ba Naga furuki jagoi isai singshu khudol tamkhi. Thoram du saruyaki ba IGP Dr. IK Muiva na hai ngasigi luingai ni numit asina lakpada furuk khudimaki miyam punbagi tanja ama phangba asi yamna nungai. Manipurgi yamna chawa festival amani haibe yai. Thoram asi hek pangthokraba matungda mathangi numittagi law kumba yare amadi chingda oiragana Khulgi ningthau yaudaba yade ningthauna ihan hana phau hungadabani phau hun kraba matungda atopa miyo sing kumba yaragani haiki mahakna makhata na hai matam sina hunglapagi matung ina mamangaida phau linglaba matung loklaga aikhoigi lanthum tasenduna hingnabagi lambi adumak ohelamni adubo haujikti ahomba kaya ama lakpada natana samit londasu ahomba kaya laklei phau thaba mana masing thajinba habisi yamna maru oi adubo education gi lamdasu maru hunba yamna darkar oi habisi kaudaba phai tongan ba skill singsu hajinba mathau tai lonana hard working culture dasu mai onsinsi haiki thoram aduga mari lenana athoiba mithung lengi warol pireduna MLA Susindro na hai miyo bana hingbada chana bajinjak leitabana te masi leinaba honabada mahi marong thabasi yamna maru oi asigumba kumhai asina mahi marong shingi maru eba adu mayek sengna dali haiki mangna hai Manipurgi tampak asigi miyamna nungai badi miyam punna leminaba asini leminadaba su yaroi arapa khul singda pochai thariba singi yengdona transport charge asisu hanthana ba honaba mathautai tholiba irang asina maram oiduna relief camp ta leriba sing asisu tampakta leibada thabak shupam leitabadigi awabadi mayonaba leitri aduma pu laibak thiba thodok asina aikhoi khudimak na hiram kayada
waminari mahakna makhatana hai aikhoina leiriba pokliba mafam khul aduda investment tawbiba mathautai mioi ayamba sel khara pairakpaga mapan lamda invest tawnaba hana khali adubu hojikti yaraktre mapan lamda invest tawruba kaya ama mangduna leiri madugi mahutta leminariba khul adugi family amakhak oirabasu ishana phanglakpa sel adudagi mateng pangbiyu asumna amaga mateng pangnarabadi awaba asi hanthagani punna himinabada nungaigani haina phongdokhi Manipurda PR Thamjinliba PM Amasung Home Ministergi Khwaidagi Achouba Asoibani haina Gourav Gogoi na phongdokhrei Manipurda President Rule Thamjinliba asi Prime Minister Narendra Modi Amasung Home Minister Amit Shah amadi BJP gi collective leadership ki oiba North East Khwaidagi Achouba failure amani haina Assam gi MP Gourav Gogoi na phongdokhrei MP Gourav Gogoi na mahaki account da thagatpa post amada hai Achouba irang sing mayok nariba Manipur State Central BJP lengak na President Rule haukiba yumsa kaisa numita thamjinkhibani khongthang asi Manipur gi Chief Minister oiramba nongthombam birena mahakna Chief Minister from dagi resign tawkiba matungda oirakliba phibamni Lok Sabha da Congress ki Deputy Opposition Leader oiriba Gourav Gogoi hai Manipur State President Rule thamlabasu Manipur da tholiba irang asigi warushin puraktuna law and order mahosagi phibamda hanjilaknabagi road map leite Manipurda President Rule thamliba asi BJP Central lengakna Manipur gi micham miyambu karishu oina khande takpani haibasi India pumbana mayek shengna khamangamle haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Historian singna history ibada munna thijilaga irabadi afaba history oibata natana phidana pham oirakani haina phongdokhrei Netaji and INA haiba hiramda nomagi oiba state level seminar ama INA War Museum cum Netaji Library Moirang Department of Art and Culture Government of Manipur INA Advisory Committee amadi IQSC Kumbi College Kumbina Kusamnana Sinduna INA Martyrs Memorial Complex Moirangda ngasi panthokhrei Thoramduda Manipur University Kanchipur gi Vice Chancellor Professor L. Lokendro MUG Archaeology and Ancient History gi Head of Department Professor Oranjit Moirang College Moirang gi Retired Principal Sarachandra Sarmana Athoiba Mithunglen Singh oina saruyakhi Professor N. Lokendro na phongdokibada history iba haibasi araiba nate maramsina history iba singna munna thiraga ariba lairik amadi wari thijilaga history iraga di tungda afaba history oibatanatana pidam nafam oirakani madu nataduna munna thijindana history irabadi chaye nabakaya ama thokangani haiki Thoramduda INA War Museum cum Netaji Library Moirang Department of Art and Culture Government of Manipur gi wall calendar amasu puthokuna miyamda uhankhi loinana research scholar Tara Humdoina Netaji Subhash Chandra Bose na India gi freedom movement ta laukiba thodang amadi INA na India gi ningtamba fangnaba honabada laukiba thodang singi matangda paper sing puthokuna Manipur gi tongan ba college amadi school sing dagi lakpa mahairoi amadi oja singapunna taminakhi Mingsel da napnaba tintat film fagat khrei lauthokhrei Manipur Police na haukiba numit khara asida Imphal East District ta chakamari panba gari gi glass window singda amuba machugi tintat film sing naptuna thorapa gari chamri detain tawduna glass window singda naplamba tintat film sing lauthokhibaga loinana tintat film kaya dukandagi fagat khrei Manipur Police na account ta thagalakpa post amagi matung inna Chakamari panba gari thoriba singna makhoi gi thongnau singda nabliba amuba machugi tinta film naptuna gari thonaba paktak pi khibaga loinana gari gi glass window singda napnaba tinta film yoliba dukan singda su hairiba tinta film asi makhata na yondana ba paktak pi khi hairi Hairiba Manipur Police ke advisory notice asi indaba miyosing Supreme Court of India gi ruling gi makhada Motor Vehicle Act ki matung inna legal action lokhalagani hari Indo-Myanmar border da thengnariba illegal migration gi issue asi matam sangna thawoidana leirubadagi thokpani haina nongthombam birena phongdorakli Indo-Myanmar border da thengnariba illegal migration gi issue asi matam sangna thawoidana leirubadagi ngasi lamdam asida thengnariba khudong chadaba sing asi tholakpani haina hanagi chief minister nongthombam birena phongdorakli Wafam asi hanagi chief minister nongthombam birena social media da thagalakpa hanagi chief minister gi post amada phongdorakhibani post aduda makhataraduna hai Indo-Pakistan amadi Indo-Bangladesh border lokhaliba section thorang sing adukumna
Mamangda pankhiba lengaksingna ngalingedigi khongthang lokhalamlabadi ngasi lamdam asida thingnariba khudongchadabasing asi thingnaramloi. Asuk Achouba amadi maru oiba isusing asi karigidamak yengshinnadana thamlibano amadi masina maram oiraga Indiana ngasi thingnariba asigi tekcha kanana pugadoribano haibasi Achouba wahang ama oiri hainasu mahagi post aduda makhatana phongdorakli. Leader amasu lauthopa leader amasu khanba ngamdaba aduga PR thamba miyamna pamde haina tombina phongdorakli. Hauziki Manipurgi oriba phibam asida leader amasung lauthopa leader amasu khanba kamdaba aduga president rule Thamjinliba habasi Manipur miyamgi apamba nate. Wafam asing asi Imphal gi Babu Parada leba Shiva Sena office ta party asigi president and tombina permission da phongdokibani. Mahakna makha taraduna hai Chief Minister and Viren Pamdre haiduna Chief Minister famdagi lauthoklabanina chayol amagi manungda matik chaba Chief Minister ama BJP na puthokpira u ngamdragana MLA sing resign tawbiro anoba mikhal pangtholaga miyamna pamalengak ama semlesi Manipurda PR thamleba asi kuki singge apamba pibibaga chamanare kuki singna and Viren Chief Minister famdagi lauthokadabani haiba wafam aduda Saugatpa mamamongda chatharakliba lawan asi lotlabazu ifong fonglaba wafam amani. Chief Minister oiningba BJP gi MLA singi lamjel tanabada ngasidi suspended animation thamle langi chaitheng marak asida suspended animation gi chaitheng amuk lakpa asina lamdam sigi miyamna penadre kholngakpa naha kayana lamdam asibu ngaknabagi damak thawai phawa kathokli. BJP gi MLA singna Chief Minister pham tanabada group senduna loba tongnari. Hauzik oiraliba phibam asida Chief Minister gi Munaduna leba asi lemjaningai oide mahakna makha taraduna hai miyamgi apambagi mayokta lepa political gi party amata matam sangna sasan tawbangamloi miyamgi mihutni haiduna assembly da phamliba MLA sing kok chusinna duna atuba matamda leader ama khanbiyu central leader singim yaka yenglaga thabak tawba topiyu chahi lising kayagi puwari leiriba iramdam asigi saktam kanana su thugaiba yaroi Manipur gi territorial integrity gi matangda Shiva Sena na kaidongnungda compromise tawroi haiki BJP gi manungda waronaba khara leramba yabagi chingnaba chauna leire Hauzik oiriba Manipur gi phibam asida Manipur Pradesh ki President A Sarda Debina BJP gi North East in charge Sambit Patraga unanaba honabada unaba phangkhidraba matung asi Minister amadi MLA kharaga loinana unakhre hari adubu BJP Manipur Pradesh ki officers singi maikeri gi hauzik lamdam asida oiriba rajniti gi charangnaba asigi matangda Sambit Patraga unanaba honabada hauzik phawbagi oina Minister amadi MLA kharadi unanabagi matam pibidaba thawong asibu center gi Chingbasingda waronaba khara leramba yabagi chingnaba chauna leire hari Lamai chakpa kankhrei ngasi nungthil pung amaga minute nipumanga rom tabada Moirang Police Station gi manung chana leiba Mall Sang to Galmall Village ta khanghodana lamai chaklakpadagi Moirang Fire Service ki team ama changsinduna lamai chakpa adu kanbangam hore lamai chakpa kanba aduda CRPF ki E8 koi amasung manga suba Sikh regiment ki personnel singna su mateng pangki hari Ukraine gi Chernobyl nuclear reactor gi mapan gi sel kaikhrei Ukraine gi Kiev region da leiba Chernobyl nuclear power plant ngarang ahing Russian forcing na explosive warhead yawba drone ama kapsilakpadagi reactor gi mapan gi ngakthoknaba sel pokhaikrei adobu thodok adugi matungda radiation level wangkhalapadi leikide haina Ukraine gi president Vladimir Zelensky na phongdorakli madu drone aman thogan bani haiki agency asinadi madu kanana tawbano habigi matangda wafam amata phongdokhiba leite hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maruiba pau amuka hana pizari Mathau ningthina pangtokpa Army AR CRPF BSF District Police Unit singda Governor gi citation sing khusinakhrei Naga Peace and Solidarity Committee na Mau Pongmai Baptist Church da luingai ni thoram pangthokhrei Manipurda PR Thamjinliba CPM Amasung Home Ministergi Khwaidagi Achouba Asoibani haiba Gourav Gogoi na phongdokhrei Matang asida Loyalam E-PAO na namitangi pau pibel lozare tabiriba khudimakpu amuka hana khurumjari